Kana leitaba mafam paklaba lamhang aduda athengba hingi matamda leimaiduda makhong sangna tingthoktuna angaubigum mathanta phamduna lei nupi ama manakta sangduna yenglubadi mamai adu asangba masamduna pulap khanjin kibana saktamdi uba ngamda khonjeldi tari thamoi kairaba misak amagum yam wana sorhonduna kaptuna hairibado imagi bema imati yam waredako adubu mangki mitmangdagi mikuphada wai adutamak hairamduna mangki adubu urai amuksu nakalamada jaungna hauriba noba pambi adugi makhada makhutta thauri paiduna kapna leptuna leiribado thabak yongna phanik tu khaktamak set ayingba maraktuda jangsapham leitaba misak amagum makhutta thauri pairibaduda yengna akiba khonjelda kaptuna lei manakta naksinduna misak adu yengi hotnarubadadi chatki madi tung handuna lapthoktuna satki samlangi marumda lotuna thamkraba saktam madudi ulakta khongthang adu tapna tung handuna lapthokhiduna wahai khrasu hairame imagi bema imadi yam waridako na papungki miyot minay imadi yam na wari chatom imayam na wari nang buhalak lo ka pa imabulaw balaklo ay busikro haytan kutta tawriya si sinarakta na panay yung nagitantok piraklin imayam na wari chatom bi Hairaklibu wahai khonjeladuda panthada khongthang yangna nupidubu tanaduna saktam madu unabadi hotnari adubu asum masum lapthoktuna satkibana mami sami oina uhobaduna yengliba mahaki mitphamdadi mayek senglaboi taniklaba khonjelna soli sonthangnana ima nungsiba khonjelda ima haina kauраklibado mahakpu khamlakpani haiba masu khangbra lapthoktuna satkiba nupidu mangak khazik leiduna yenglakpadi minoka loinaba saktamda ngaliba thabalgi mangal aduna lapna leptuna leiriba saktam adu urai mayek sengna ima maithongda minok khaktamaktam chinbaudadi wahai ama phau hairakta nokmi da tawduna lei sensinduna manakta sange tarubada tarai pen yam penna thamoi penna nokpagi khonja Matawaduda angakpa saktamda irachelaba mit aniduna yeng makholdi thokpa ngamda masinta makleng ima haina kauduna adubu lapki mahakti khonjel hauna noktuna mit mangduna sakhi ima lamangaduda mathanta mangai ho laimaya duda ningang phamthaduna ima haina kauduna mahak kaptuna lehawi ima nang chatkino ima Mikap thoklakpada manakta mase panthoi tumduna leirambaduda Selena phonduda pung yengi taraga minute 45 chatuna leiramne as pungside kamai tongne de prep haugatuna Selena taha loisili ka hena yeksin taisiluba tauche ngasidi jamtakna loisinduna Henry de call tawi tombi dahen thongsim da lolo law ai thokladabane ba thengi thuru hoi chalo dum hangsunu kaidi ai hogaladamne hensna satkibaga henari hogatuna thonglonna ba haiduna thoklakpada ahenba tumin leptuna leirambada ubada khangpre khangi henari oima thongduda tap naplaga sor thabet hon mamit usinduna lei kainu daiduba henari mamit nama pangduna michina haiphet yenglambadagi tapna sangsinduna ahenbagi siraida kaksi hatli ayo nai ni kainu sibo khutna thabak mapada paiduna henari sor sang honduna hairei mangdi oijamale yahorokpaga aibu siramnida asi hairaga henari onthoktunna yenglubada ahenbana mangonda yenglamliba mityeng adu ubada henari na kaino namikado nati kari hurangena chupchapta lepamisi kaino minai asina sakrisi gaidana hangudana nasanupi natro rum sangduna tawe lauraga thoklakpada ahenba leptuna leibadu ui hanna yenglamda washroom da sangkhriba henari romda yengduna hairei mi ki ausi trinu angang simaga leiminaramaga
ꯑꯍꯦꯟꯕ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯊꯤꯟꯗꯨꯅ ꯀꯧꯏ꯫ ꯍꯦꯅꯔꯤ 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 ꯄ꯭ꯔꯞ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯑꯍꯦꯟꯕꯗ ꯐꯩꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯤꯕ ꯇꯥꯋꯦꯜ ꯑꯗꯨꯒ ꯃꯁꯝ ꯏꯐꯥ ꯈꯨꯠꯇ ꯀꯣꯜꯒꯦꯠ ꯍꯥꯞꯂꯕ ꯕ꯭ꯔꯁꯇꯨ ꯄꯥꯏꯔꯤ ꯍꯦꯅꯔꯤ꯫ ꯀꯔꯤꯅꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯍꯦꯟꯕ ꯍꯥꯏꯕ ꯃꯍꯥꯁꯣꯏ, ꯅꯪꯕꯨ ꯂꯩꯔꯤꯗꯤ ꯌꯨꯝꯁꯦ ꯎꯔꯥꯎ ꯊꯔꯥꯎꯕꯤꯁꯦ ꯍꯦꯛꯇ ꯇꯧꯏꯅꯦ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯌꯨꯝꯗ ꯃꯤꯁꯧ ꯆꯪꯕꯁꯦ ꯑꯃꯨꯛ ꯍꯧꯔꯦꯕ꯫ ꯑꯃꯥꯡꯕ ꯊꯥꯗꯣꯛꯀꯦ ꯇꯧꯕꯁꯤꯐꯥꯎ ꯍꯦꯛ ꯌꯦꯠꯂꯤꯗꯀꯣ꯫ ꯃꯤꯁꯧ ꯆꯪꯅꯕ ꯅꯣꯏꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯆꯠꯊꯣꯛꯀꯗꯕ ꯂꯩꯔꯁꯨ ꯑꯁꯤꯗ ꯆꯠꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏꯔꯝꯃꯨꯗꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯤꯉꯩ ꯅꯪꯒꯅꯤ ꯂꯩꯃꯤꯟꯅꯔꯝꯃꯤꯕ, ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ? ꯐꯣꯟ ꯄꯥꯏꯔꯤꯗꯣ ꯀꯩꯗꯧꯅꯕꯅꯣ? ꯀꯣꯜ ꯇꯧꯔꯒ ꯍꯪꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ? ꯅꯆꯟꯅꯨꯄꯤꯗꯣ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯃꯦꯅꯕꯨ ꯄꯨꯡ 24ꯁꯤ ꯑꯩꯕꯨ ꯃꯥ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯌꯨꯁꯤꯔꯣ? ꯍꯦꯅꯔꯤ ꯐꯥꯒꯤ ꯅꯠꯇꯦ, ꯇꯣꯝꯕꯤꯅ ꯆꯠꯈ꯭ꯔꯤꯁꯤ ꯀꯥꯏꯗꯅꯣ? ꯑꯍꯦꯟꯕ ꯅꯪꯗꯤ ꯍꯥꯏꯒꯠꯇꯅ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯝꯃꯦꯅ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯕ? ꯅꯪꯕꯨ ꯀꯅꯥꯅꯣ ꯏꯇꯨꯔꯣꯏꯒꯦ? ꯀꯔꯤꯗ ꯍꯔꯥꯎꯗꯅ ꯍꯧꯒꯠꯂꯛꯄꯒ ꯐꯥꯒꯤꯃꯨꯛ ꯇꯧꯗꯣꯔꯤꯒꯦ? ꯆꯠꯂꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯪꯅ ꯌꯥꯝ ꯈꯪꯅꯤꯡꯂꯒꯅ ꯆꯠꯂꯒ ꯃꯇꯨꯡ ꯏꯟꯅꯔꯨ ꯌꯥꯗ꯭ꯔꯣ? ꯃꯤꯇꯣꯞꯂꯣꯁꯦ ꯅꯆꯟꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯃꯕꯨꯡ ꯑꯃ ꯑꯣꯏꯔꯗꯤ ꯌꯦꯡꯁꯤꯟꯒꯗꯧꯅꯤ, ꯑꯩꯉꯣꯟꯗ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯑꯀꯟꯕ ꯁꯥꯍꯨꯝꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡꯗꯨꯁꯨ ꯃꯅꯨꯡꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯘꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯍꯦꯅꯔꯤ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯕ꯭ꯔꯁ ꯇꯧꯅ ꯁꯛꯃꯛꯅꯤ꯫ ꯀꯕꯣꯛ ꯂꯩꯅ ꯏꯕꯨꯡꯉꯣ, ꯃꯃꯥ ꯊꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯅꯪꯅꯦ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯑꯝꯕ ꯌꯥꯗꯦꯀꯣ꯫ ꯕꯕꯥꯁꯨ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯉꯝꯗꯗꯅ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯕꯅꯤ, ꯉꯁꯤꯁꯨ ꯆꯠꯂꯣꯏ꯫ ꯅꯄꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ꯫ ꯃꯁꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯏꯆꯥꯊꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ ꯀꯔꯤꯅꯣ? ꯆꯠꯇꯣꯏꯗꯣ ꯇꯨꯃꯤꯟꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯁꯨꯝ ꯉꯥꯡꯗꯅ ꯂꯩ꯫ ꯃꯁꯤ ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯦꯀꯣ ꯅꯪ꯫ ꯌꯨꯝꯗꯒꯤ ꯍꯦꯛ ꯆꯠꯊꯣꯛꯂꯝꯕꯗ ꯅꯪꯅꯦ ꯅꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯊꯥꯗꯧꯔꯤꯕꯅꯤ ꯅꯪ꯫ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯃꯥꯅ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯃꯀꯣꯛꯀ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯇꯥꯏ꯫ ꯃꯃꯥꯒꯤ ꯌꯥꯛꯅ ꯍꯥꯏꯔꯛꯄ ꯈꯣꯟꯖꯦꯜꯗꯨ ꯃꯥꯒꯤꯗꯃꯛꯇꯤ ꯇꯥꯟꯊꯥ ꯑꯣꯏꯔꯕꯣꯏ ꯗꯤꯛꯁꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯃꯨꯡꯗꯨꯗ ꯇꯥꯟ ꯊꯥꯕꯒꯨꯝ ꯃꯈꯨꯠꯇꯨꯅ ꯀꯛ ꯊꯤꯜꯂꯤ꯫ ꯇꯣꯝꯕꯤ, ꯅꯪ ꯁꯤꯗꯝꯇ ꯂꯥꯎ꯫ ꯁꯥꯔ, ꯀꯩ ꯇꯥꯛꯄꯤꯒꯗꯕ? ꯃꯦꯅꯦꯖꯔꯅ ꯔꯤꯄꯣꯔꯠ ꯄꯤꯔꯛꯄꯗ ꯅꯪ ꯉꯁꯤꯗꯤ ꯊꯦꯡꯅ ꯌꯧꯔꯤ ꯍꯥꯏ, ꯀꯩꯒꯤꯅꯣ? ꯖꯣꯟꯒꯤ ꯋꯥꯍꯪꯗꯨꯗ ꯁꯦꯂꯦꯅꯥ ꯀꯤꯅ ꯍꯥꯏꯔꯛꯏ, ꯃꯥꯏ ꯈꯖꯤꯛ ꯂꯨꯞꯊꯗꯨꯅ꯫ ꯁꯥꯔ, ꯑꯩꯗꯣ ꯍꯧꯒꯠꯄꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯕ, ꯑꯗꯨꯒꯤ ꯅꯦꯛꯁ ꯇꯥꯏꯝꯗꯗꯤ ꯃꯇꯝ ꯆꯥꯅ ꯔꯤꯄꯣꯔꯠ ꯄꯤꯕ ꯅꯪꯅꯕ ꯂꯥꯛꯑꯒꯦ꯫ ꯌꯥꯔꯤꯁ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯁꯦꯂꯦꯅꯥ ꯆꯠꯂꯝꯕꯗꯨ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯖꯣꯟ ꯋꯥꯗꯤ ꯉꯥꯡꯗ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯤ꯫ ꯉꯁꯤꯒꯤ ꯖꯣꯟꯒꯤ ꯃꯇꯧꯗꯨꯗ ꯁꯦꯂꯦꯅꯥ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯁꯤꯔ ꯈꯜꯂꯤ꯫ ꯀꯩꯅꯣ ꯍꯥꯏꯌꯨ? ꯑꯩꯗꯣ ꯐꯣꯟ ꯑꯝꯇ ꯇꯧꯒꯦꯅ ꯏꯃꯥꯗ ꯒꯦꯁ ꯑꯝꯇ ꯂꯩꯇ꯭ꯔꯤꯉꯩꯗ ꯉꯥꯛꯇꯪꯅꯤ ꯁꯥꯔ꯫ ꯀꯨꯏꯕ ꯌꯥꯔꯣꯏ, ꯒꯦꯁ ꯂꯥꯛꯑꯗꯤ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯇꯧꯗꯧꯅꯤ꯫ ꯍꯣꯏ ꯁꯥꯔ, ꯊꯦꯡꯛ ꯌꯨ꯫ ꯁꯦꯂꯦꯅꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯟꯊꯗ ꯃꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯏ꯫ ꯃꯍꯥꯔꯥꯅꯤ, ꯍꯧꯒꯠꯄꯤꯔꯦꯗꯅ ꯑꯩꯈꯣꯏ ꯃꯍꯥꯔꯥꯅꯤꯕꯣ꯫ ꯀꯣꯏꯕ ꯆꯠꯂꯨꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯋꯥꯔꯤ ꯂꯤꯗꯅ ꯇꯝ ꯈꯣꯠꯇꯅ ꯇꯧꯗꯅ꯫ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯗꯤ ꯕꯤꯠ ꯂꯩꯇꯦꯗ, ꯄꯩꯊꯣꯛꯀ ꯄꯩꯁꯤꯟꯒ ꯑꯃꯅꯃꯨꯛ ꯁꯨꯛꯇꯣꯛꯄꯋꯣ ꯑꯃꯅꯃꯨꯛ ꯃꯔꯣꯜ ꯊꯣꯛꯇꯦ꯫ ꯄꯥꯟꯊꯣꯏ ꯆꯪꯁꯤꯟꯗꯨꯅ ꯍꯦꯅꯔꯤꯒꯤ ꯅꯥꯛꯇ ꯐꯝꯃꯤ꯫ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯒꯤ ꯏꯐꯥ ꯐꯥꯔꯝꯕ ꯁꯝꯗꯨ ꯁꯝꯖꯦꯠꯇꯨꯅ ꯍꯥꯠꯇꯨꯅ ꯂꯩ꯫ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯍꯦꯅꯔꯤ ꯄꯥꯟꯊꯣꯏꯒꯤ ꯂꯨꯈꯝꯗꯨꯗ ꯊꯥꯖꯤꯜꯂꯒ, ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯅꯪ? ꯑꯩ ꯆꯥ ꯊꯛꯏ ꯍꯥꯏꯕ ꯈꯪꯅ ꯅꯁꯝ ꯍꯥꯠꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯁ꯭ꯋꯥꯏꯁꯤꯗꯒ ꯅꯠꯇ꯭ꯔꯗꯤ ꯁꯝ ꯍꯥꯠꯐꯝ ꯂꯩꯇ꯭ꯔꯕꯁꯤ ꯉꯥꯏꯅꯦ꯫ ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯋꯦ? ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯔꯤ ꯀꯩꯒꯤꯅꯣ? ꯌꯥꯝ ꯀꯟꯅ ꯐꯨꯕꯤꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯍꯦꯟꯕꯅ ꯇꯣꯝꯕꯤꯗ ꯈꯨꯠ ꯊꯥꯔꯤ ꯃꯌꯥꯝꯗꯨꯒ ꯌꯦꯡꯉꯨꯔꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯥꯒꯩꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ, ꯃꯥꯅ ꯂꯝꯍꯦꯟꯕꯒꯤ ꯆꯩ ꯆꯥꯖꯕꯅꯤ ꯀꯩꯅꯣ꯫ ꯍꯣꯏꯅꯦ, ꯏꯁ ꯌꯥꯝ ꯈꯪꯉꯤꯀꯣ ꯃꯍꯥꯔꯥꯅꯤꯅꯤꯅ꯫ ꯌꯥꯝ ꯃꯥꯟꯅꯖꯩꯅ ꯅꯣꯏꯗꯤ, ꯏ ꯃꯁꯦꯟꯅꯤꯅ ꯌꯥꯝ ꯃꯥꯟꯅꯖꯩꯅꯤ ꯅꯣꯏꯗꯤ꯫ ꯅꯪ ꯍꯦꯅꯔꯤ ꯄꯥꯟꯊꯣꯏꯕꯨ ꯃꯐꯝꯗꯨꯗꯒꯤ ꯂꯥꯛꯇꯨꯅ ꯏꯜꯂꯤ꯫ ꯑꯍꯦꯟꯕꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯍꯦꯛ ꯊꯦꯡꯖꯤꯜꯂꯨꯔꯤ꯫ ꯃꯕꯨꯡꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯄꯥꯟꯊꯣꯏ ꯀꯤꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯟ, ꯑꯩꯅ ꯅꯠꯇꯦꯀꯣ, ꯑꯁꯤꯅꯅꯤ, ꯃꯥꯅꯅꯤ, ꯑꯩꯅ ꯅꯠꯇꯦ, ꯃꯥꯅ ꯏꯜꯂꯛꯄꯗ ꯁꯣꯏꯔꯤꯅꯤ꯫ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨꯗ ꯍꯦꯅꯔꯤ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯇꯨꯃꯤꯟ ꯁꯣꯜꯂꯤ꯫ ꯆꯥꯛꯇꯤ ꯐꯖꯅ ꯆꯥꯛꯄꯖꯥꯠꯅꯤꯍꯦ꯫ ꯃꯁꯝ ꯏꯐꯥ ꯁꯥꯎꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯤ ꯄꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯅꯔꯤ, ꯀꯩꯅꯣ ꯏꯕꯦꯝꯃ, ꯀꯩ ꯈꯨꯌꯦꯡꯅꯣ? ꯁꯛꯃꯛꯅꯤ, ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯂꯩꯕꯅ ꯐꯅꯤ ꯉꯁꯤꯁꯦ꯫ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ
Wisi mathong sadaba hana mayukni. Yaroidabadi yaroidaba. Saudo aina saudri. Aduga moi masel manaraga oina sikkibu toine. Paksare yamna. Panthoi su isau langphing tawduna hairei. Nangnani se pharamani hausikti sauraga thokre amo. Taningdeda hui mamai manbi. Noina chinaugi waribu nang sumasu samane karim khenadi. Pharoidariba mini nang. Nangna kayam phardana. Swaisda pepa yam langno. Ngakta nungaina sa thaogi. Loiraga harake. Ibamduga jagi mahawgase loi khare. Hore halakpada engonda isauda tahaloba nang khangnibana. Wado hairamlaga panthoi phet lauramduna changkibadu hai phet yengduna henarina. Shakmakne. Ma hakchang hamdraba. Ha khangdri bema karibo haigadabano. Imagi hakchang sinabu ngamde haibaduma leiribra do. Amhani toksida isa. Selena ngahak tumi leirambadagi amuk makha tarei. Ngarang mangda urami. Ima nang yam kapam. Babana nungtigi ima nangonda khatnaba yam haubra. Yusu dum thaiba. Manubu thakte bro. Yu na magi di nupini masani. Thadokpa yadrabu posakni bema. Hausikanse haksang khara ngamte. Imana nangbu khanbagi uri oirinida. Isa sidi wakal phattaba khalunu. Maku mangni khando. Masana kari sohaidabaduda thoinuna makha tarai. Atai lairi nangi college na karamain tawriba. Exam thani dubu thara bro. Hoi thare loire. Exam loikibagi suti thari aduna college atri. Kayam kuiba suti no. Nasi khoi ada salui haibaduna kayam kuina leirakani haibagi. Hapta amadi leirakani haibani. Adu ngasi halai. Haima karigini haige dudia. Moibu paisaga konadabagi halai bro. Nangbu hangkhotana tawbidabro. Ichigi manibokla makubokla yam kana narakbagi hitaida thuna laktaba yadrena kauri hayi adugi oira male. Aina hawgalakpada isidi leiramdre. Hek yaurokpaga adum chakra male. Oh, kayam kana ngamda zatnone. Mana taha satlibo. Imana lairik haidana londu matang ngangba ngamlabadi. Phone tawbidana hangbi yabani. Khangdre dai bema. Lairik hayawdaba lon khangawdaba haibase. Hauzik matam sidadi hingpham leitabaga chap manare tawrise. Aduni isadi lairik haitaba tamdaba yadabaniko. Nangi khangdaba mayek leibada ikaiba yade. Nabung singda hekta hanglaga khangnabu hotnadawn. Ngasi imano hotnariba phibamse nangsu khangledana. Namana pa oiriba ikhoina hayhaudrabasu soirabasu nakhoidi amatta soiba yaba natte. Wado hairambadagi phonda miyamna langbagi makolduda thoino. Nate nangbu kadaida leirino ibema yumda leitabra nangbu. Ngangliba mayamduna kari no. Ima mi lai ai thamage horen tapna pau phauраklage. Somda panthoi Manali satpagi matangda henaragi wahang mayamduda isau tawduna wari kanali duna tammi. Pele kadaidai nungaibadi hairono aina iurakandane Lamdabani hena pay sigi wakalsin hana kalaisi. Yaubaga isau tawbaduna tigine sisa yeningdabana kari nungaidaba lairabano hangbasu khumde machindudani mana ngak leitana tawrisi. As kaino haibanida. Toimala adine taningakteba. Nati kamai laiminagino. Panthoigi wari khutli mayam makhut masa yauduna tawriba acting matawduda henari machin chiksinaduna noktuna hairei. Toimala so Yang lamdabadagi hainare. Nangsu sumhainarakan. Makatawni nangi warido. Jehanadi hana phasana hangbani kari nungaitaba kari problem leiragena. Aduda su kemte haidaba. Adom magi saudo taw leiba. Adudaidi chichi su sawraidana. Sawrabanina sorhoni kawkai ngangba hawre. Ma ngangbada akhoi loi ek yawrabani. Aina tatongi masaktu urak puning pasiti. Khuchi mareng chatpini. Adubu kari maramgini haigi. Mani isau toiduba. Chena haibada tatonga khangnaba nupido atokpa nupaga engagement tawbagi photo thagalai haibra kaino tatona phone tawbadasu pairakte haibra adumaindi haikimne aina khangam nang tatona bu isau tawradi nupidugi maramda soidun oirani si mana tradi maram leite reason se nupidu hek toiramdoi isena di kari hairaga ngange moi leirik haiba maselnina english te yam ngangnai aina khangawa haibu mamangda chichena Nupiduga loinagan magi studyda ayat po oiragani lapna una haiki mal adugi tadi haibagisu ngangman asdahen yam ngangida
ꯀꯔꯤ ꯅꯨꯡꯒꯤ ꯗꯦꯜꯂꯤꯗ ꯂꯥꯛꯑꯝꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏꯗ ꯌꯨꯝꯗ ꯂꯩꯔꯝꯕꯅ ꯍꯦꯟꯅ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤꯗ ꯂꯩꯕ ꯉꯝ ꯕꯕꯥꯅ ꯌꯨ ꯈꯔ ꯊꯛꯄꯒꯤ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯋꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯌꯨ ꯊꯛꯇꯕ ꯃꯤꯅ ꯍꯦꯜꯂꯤ ꯏꯁꯧ ꯂꯥꯡꯕ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯍꯦꯟꯅꯔꯤ ꯄꯥꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯍꯧꯅ ꯍꯦꯛꯇ ꯅꯣꯛꯏ ꯃꯗꯨ ꯎꯕꯗ ꯄꯥꯟꯊꯣꯏꯅ ꯑꯆꯥ ꯀꯩꯅꯣ ꯅꯪ ꯅꯣꯏꯗꯨꯅ ꯑꯩ ꯋꯥꯔꯤꯗꯨꯗ ꯀꯩ ꯅꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯔꯗꯅ ꯍꯦꯟꯅꯔꯤ ꯅꯣꯛꯂꯒ ꯃꯥꯁꯨ ꯍꯥꯏꯔꯛꯏ ꯄꯥꯟꯊꯣꯏ ꯅꯪ ꯂꯩꯈꯣꯀꯣ ꯀꯨꯏꯅ ꯂꯩꯈꯤꯗꯧꯅꯤ ꯌꯨꯝꯗꯒ ꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯒ ꯂꯩꯈꯤꯕ ꯌꯥꯗꯦ ꯅꯕꯨꯡꯒꯤ ꯀꯨꯝꯍꯩꯁꯦ ꯅꯪꯁꯨ ꯌꯥꯎꯅ ꯌꯦꯡꯈꯣ ꯀꯨꯏꯔꯒ ꯅꯪꯁꯨ ꯉꯥꯎꯆꯠꯅꯔꯒ ꯆꯠꯀꯦ ꯍꯥꯏꯔꯛꯂꯗꯕꯅꯤ ꯑꯦ ꯀꯩ ꯍꯥꯏꯕꯗꯨꯅ ꯌꯨ ꯊꯛꯇꯕ ꯃꯤꯅ ꯍꯦꯜꯂꯤ ꯏꯁꯧ ꯊꯧꯕꯁꯦ ꯑꯁ ꯁꯤꯔꯦꯗ ꯑꯍꯦꯟꯕꯅ ꯎꯠꯂꯝꯒꯗꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯣ ꯃꯤꯠꯇ ꯁꯪ ꯎꯔꯛꯏ ꯗꯥꯏꯍꯦꯟ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯉꯥꯏꯈꯣ ꯑꯝꯇ ꯀꯣꯟꯅ ꯁꯥꯎ ꯑꯩ ꯑꯝꯇ ꯄꯦꯟꯅ ꯅꯣꯛꯈꯤꯒꯦ ꯅꯣꯛꯇꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯆꯥ ꯃꯁꯤ ꯀꯩꯅꯣꯝꯅꯤꯅꯦ ꯅꯣꯏ ꯃꯌꯥꯝꯁꯦ ꯗꯦꯜꯂꯤꯗ ꯂꯩꯕꯗꯒꯤ ꯂꯣꯏꯅ ꯉꯥꯎꯅꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯣꯏ ꯉꯥꯎꯔꯛꯈꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯁꯨ ꯌꯥꯎꯅ ꯉꯥꯎꯔꯗꯕꯅꯤ ꯀꯔꯤ ꯍꯪ ꯍꯥꯏꯌꯣ ꯑꯩ ꯉꯥꯎꯕꯒ ꯉꯝꯃꯣꯏ ꯍꯪ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ ꯗꯥꯍꯦꯟ ꯋꯥꯗꯣ ꯍꯥꯏꯅ ꯄꯥꯟꯊꯣꯏ ꯃꯈꯨꯠꯅ ꯍꯦꯟꯅꯔꯤꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯀꯩꯅꯣ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯍꯧꯔꯣ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ ꯍꯥꯏꯔꯛꯂꯤꯕ ꯁꯟꯖꯨꯒꯤ ꯋꯥꯗꯨꯗ ꯑꯍꯦꯟꯕ ꯌꯥꯝ ꯅꯣꯛꯅꯤꯡꯗꯕꯒꯤ ꯃꯤꯅꯣꯛꯇ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯗꯨꯅꯗꯤ ꯅꯪꯕꯨ ꯎꯅꯁꯦ ꯀꯧꯔꯤꯕ ꯑꯩꯁꯤꯅ ꯊꯧ ꯂꯩꯇꯕ ꯃꯤ ꯇꯥꯔꯦꯅꯦ ꯁꯟꯖꯨ ꯃꯃꯥꯏꯗꯣ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯕꯤ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯗꯧꯅꯤ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯍꯣꯏ ꯍꯥꯟꯅ ꯅꯪ ꯑꯩ ꯃꯔꯤ ꯂꯩꯅꯔꯝꯕꯒꯤ ꯑꯃꯅ ꯑꯃꯒꯤ ꯀꯦꯌꯔ ꯂꯧꯅꯔꯝꯕ ꯃꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯅꯪꯒꯩꯒ ꯎꯅꯗꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯅꯁꯨ ꯈꯜꯂꯤꯗ ꯁꯟꯖꯣ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ ꯁꯨꯝꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯍꯦꯟꯕ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕꯒꯨꯝ ꯀꯔꯤꯁꯨ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯣ ꯂꯩꯇ꯭ꯔꯗꯤ ꯆꯠꯂꯒꯦ ꯐꯝꯂꯝꯕꯗꯣ ꯍꯧꯒꯠꯇꯨꯅ ꯑꯍꯦꯟꯕ ꯁꯟꯖꯨꯒꯤ ꯃꯥꯡꯗ ꯋꯥ ꯉꯥꯡꯗ ꯂꯦꯞꯇꯨꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟ ꯁꯟꯖꯨꯒꯤ ꯃꯥꯏ ꯃꯄꯥꯗꯨꯗ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯤ ꯁꯤ ꯀꯩꯅꯣ ꯃꯁꯤꯗ ꯎꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯌꯨ ꯃꯤꯆꯤꯅ ꯐꯥꯎ ꯌꯦꯡꯂꯨꯗ ꯐꯤꯕꯝ ꯍꯣꯡꯗ ꯁꯟꯖꯨ ꯎꯁꯤꯠꯇꯕꯒꯤ ꯃꯤꯅꯣꯛꯇ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯍꯩꯇꯕꯁꯨ ꯅꯠꯇꯦ UPSCꯒꯤꯗꯃꯛ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯤꯕ ꯅꯪꯅꯕꯨ ꯊꯥꯔꯤꯕ ꯀꯦꯞꯁꯟꯗꯣ ꯄꯥꯎꯗꯅ ꯅꯨꯃꯤꯠ ꯇꯥꯡꯕꯁꯨ ꯅꯠꯇꯦ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯄꯤ ꯏꯔꯥꯆꯦꯟ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯦꯟꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯅꯪꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯑꯗꯨꯒ ꯑꯗꯨꯛ ꯊꯨꯅ ꯄꯨꯛꯆꯦꯜ ꯍꯣꯡꯕ ꯅꯨꯡꯁꯤꯕꯁꯤꯕꯨ ꯍꯣꯡꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯣꯡꯅꯤꯡꯗꯕ ꯃꯇꯝꯗꯅ ꯍꯦꯛꯇ ꯅꯨꯡꯁꯤꯕ ꯁꯥꯕ ꯁꯤꯕꯨ ꯀꯔꯤ ꯂꯤꯆꯠꯅꯣ ꯁꯟꯖꯣ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯍꯩꯔꯥ ꯍꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯔꯁꯨ ꯌꯥꯏ ꯃꯇꯝ ꯈꯔ ꯅꯪ ꯑꯩꯅ ꯂꯩꯅꯔꯝꯕ ꯃꯔꯤꯗꯨꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ ꯃꯁꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦꯗ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯁꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯀꯨꯏꯅ ꯃꯔꯤ ꯂꯩꯅꯔꯛꯄꯒꯤ ꯊꯨꯡꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦꯗ ꯂꯥꯏꯕꯛꯅ ꯇꯝꯂꯝꯕ ꯃꯐꯝꯗꯨꯗ ꯆꯠꯈꯤꯕꯗꯨꯅ ꯕꯦꯁꯅꯤ ꯈꯜꯂꯤ ꯁꯟꯖꯣ ꯋꯥꯍꯩꯁꯤꯡꯗꯨ ꯅꯆꯤꯜꯃꯛꯅ ꯑꯩꯅ ꯅꯐꯝꯗ ꯊꯥꯖꯕꯗꯨ ꯊꯝꯂꯒ ꯑꯗꯨꯒ ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯂꯥꯛꯂꯤ ꯅꯪꯒ ꯂꯥꯞꯅꯅꯤꯡꯗꯕꯒꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯐꯥꯎ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯗꯨꯅ ꯑꯦꯛꯖꯥꯝ ꯑꯦꯇꯦꯟ ꯇꯧꯈꯤꯕꯅ ꯀꯌꯥ ꯑꯃꯅꯤ ꯅꯪꯒꯤ ꯅꯅꯤꯡꯕꯨ ꯊꯨꯡꯂꯕꯗꯤ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛ ꯐꯥꯎ ꯄꯥꯗꯅ ꯅꯪꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕ ꯃꯥꯡꯈꯤꯕ ꯃꯇꯝ ꯃꯌꯥꯝꯁꯤꯡꯗꯣ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯍꯦꯛꯇ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯅꯪꯒꯤꯗꯃꯛ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯃꯈꯣꯏꯗ ꯐꯥꯎ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯅꯤ ꯈꯪꯗꯈꯩ ꯅꯪ ꯈꯛꯇꯃꯛ ꯈꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕꯒꯤ ꯃꯍꯩꯔꯣ ꯃꯌꯥꯝꯗꯨꯅ ꯅꯪꯅ ꯄꯪꯖꯕꯒꯤ ꯊꯣꯛꯆꯕꯅꯤꯗꯅ ꯅꯪꯒ ꯂꯣꯏꯅꯔꯤꯉꯩ ꯃꯅꯨꯡ ꯗꯥꯖꯣꯟꯒꯁꯨ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯅꯩ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯀꯣꯛ ꯂꯩꯅ ꯁꯤꯡꯉꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩ ꯅꯪꯗꯧꯅ ꯄꯪꯗꯦ ꯇꯁꯦꯡꯅ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯇꯅꯤ ꯍꯥꯏꯔꯦ ꯈꯨꯗꯤꯡ ꯌꯥꯔꯤꯕ ꯅꯪꯕꯨ ꯄꯪꯗꯦ ꯍꯥꯏꯒꯦꯔꯣ ꯁꯟꯖꯣ ꯇꯞꯅ ꯍꯥꯏꯌꯣ ꯃꯐꯝꯁꯦ ꯄꯕ꯭ꯂꯤꯛ ꯄ꯭लेꯁꯅꯤ ꯅꯪꯒꯤ ꯆꯥꯎꯈꯠꯇꯕ ꯎꯔꯥꯎ ꯊꯔꯥꯎꯕ ꯂꯤꯆꯠꯇꯣ ꯃꯐꯝꯁꯤ ꯇꯧꯔꯛꯀꯅꯨ ꯑꯩ ꯅꯪꯒ ꯂꯦꯞꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯅꯦ ꯍꯥꯏꯕ ꯐꯥꯎꯕ ꯏꯀꯥꯏꯖꯩꯅꯦ ꯌꯥꯝ ꯏꯀꯥꯏꯖꯩ ꯁꯟꯖꯣ ꯎꯁꯤꯠꯇꯅ ꯃꯆꯤꯟ ꯆꯤꯡꯂꯒ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯟꯖꯣ ꯅꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯌꯥꯝ ꯇꯧꯕꯗꯥꯏ ꯃꯗꯨ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯅꯄꯥꯁꯨ ꯌꯨ ꯊꯛꯄꯅꯤꯅ ꯍꯨꯏꯅ ꯍꯨꯏ ꯄꯣꯛꯏ ꯌꯣꯡꯅ ꯌꯣꯡ ꯄꯣꯛꯏ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗꯀꯣ
ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯪꯈꯠꯇ ꯈꯠꯅꯕ ꯂꯥꯎꯅꯕ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯗꯨꯅꯁꯨꯅꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯤꯕꯁꯦ꯫ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯃꯤꯠꯇꯨꯅ ꯁꯟꯖꯨꯗ ꯌꯦꯡ ꯑꯍꯦꯟꯕ ꯁꯥꯎꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯏꯃꯥ ꯏꯄꯥ ꯐꯥꯎꯕ ꯃꯤꯔꯥꯏꯍꯟꯕ, ꯁꯛꯂꯣꯟ ꯀꯌꯥ ꯂꯧꯍꯟꯈꯤꯕ, ꯑꯩꯒꯤ ꯀꯔꯤꯌꯔ ꯈꯨꯗꯤꯡꯃꯛ ꯃꯥꯡ ꯇꯥꯛꯇꯨꯅ ꯍꯧꯖꯤꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯇꯣꯞꯄꯒ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯅꯆꯤꯜꯃꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯊꯥꯖꯕ ꯍꯟꯕ꯫ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯊꯨꯡꯅꯕ ꯊꯨꯡꯅꯗꯕ ꯍꯥꯏꯕꯁꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩ꯫ ꯂꯥꯏꯕꯛꯇ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯂꯤꯆꯠꯅꯤ꯫ ꯍꯥꯏꯔꯒ ꯁꯟꯖꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯕꯒ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ, ꯊꯨꯏ, ꯇꯨꯀꯠꯆꯩ꯫ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ ꯈꯨꯗꯥꯡꯂꯣꯁꯦ? ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯒ ꯅꯪꯒ ꯑꯍꯤꯡ ꯀꯌꯥꯒꯤ ꯂꯩꯅꯈꯤꯕ ꯃꯔꯤꯗꯨꯅ ꯃꯗꯨꯅ ꯀꯔꯤꯅꯣ? ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯕ ꯂꯤꯆꯠꯁꯨ ꯋꯥꯠꯇꯦꯅꯦ꯫ ꯃꯊꯣꯡ ꯆꯥꯕꯗꯨꯅꯔ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ? ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯒꯤꯅꯤ, ꯇꯧꯅꯤꯡꯕꯗ ꯇꯧꯅꯤ, ꯀꯅꯥꯝꯇꯅ ꯊꯤꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯇꯤꯛꯁꯨ ꯅꯠꯇꯦ꯫ ꯁꯟꯖꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯑꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯊꯥꯏ꯫ ꯃꯤꯒꯤ ꯂꯤꯆꯠ ꯄꯥꯟꯅꯗꯧ ꯁꯔꯨꯛ ꯅꯁꯥꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯂꯤꯆꯠ ꯍꯥꯟꯅ ꯁꯦꯝꯗꯣꯛꯈꯣ꯫ ꯅꯆꯟꯅꯨꯄꯤꯗꯨꯅ ꯑꯍꯤꯡꯗꯨꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯃꯊꯟꯇ ꯀꯣꯏꯊꯥ ꯊꯥꯔꯒ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯃꯪ ꯃꯪꯂꯤ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯅꯥꯅꯣ ꯈꯪꯖꯗ꯭ꯔꯤꯕ ꯅꯈꯣꯏꯒꯨꯝꯕꯅꯁꯨ꯫ ꯃꯁꯥꯅ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯇꯧꯕꯗꯨ ꯎꯕꯗ ꯁꯤꯌꯥꯝꯅ, ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯅꯗꯨꯗ ꯁꯨꯛꯇꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ? ꯕꯕꯥ, ꯀꯧꯗ꯭ꯔꯕꯁꯨ ꯀꯣꯛ ꯍꯥꯏꯔꯣꯅꯦ, ꯀꯔꯤꯅꯣ? ꯆꯠꯂꯨꯒꯦ꯫ ꯍꯥ, ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯃꯥ ꯂꯧꯕꯤꯔꯨꯒꯦ, ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦꯕ꯫ ꯃꯦꯇ꯭ꯔꯣ ꯐꯥꯎꯗ ꯉꯥꯏꯕꯤꯔꯨꯒꯦ꯫ ꯍꯣꯔꯦꯟ ꯅꯃꯥꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯦꯗꯅ ꯑꯃꯨꯛ ꯏꯁꯧ ꯇꯧꯅꯤ꯫ ꯆꯠꯀꯦꯁꯨ ꯐꯣꯟ ꯇꯧꯔꯒ ꯍꯥꯟꯅ ꯍꯥꯏꯅꯧ꯫ ꯕꯕꯥ, ꯄ꯭ꯂꯤꯖ, ꯀꯨꯏꯔꯛꯑꯣꯏꯕ꯫ ꯑꯊꯦꯡꯕꯁꯤꯗ ꯃꯥ ꯃꯊꯟꯇ ꯂꯥꯛꯄꯗꯣ ꯁꯦꯐ ꯑꯣꯏꯗꯦꯅ ꯇꯧꯕꯅꯦ꯫ ꯃꯕꯨꯡ ꯈꯣꯏꯅ ꯆꯠꯆꯁꯅꯤ ꯀꯩꯅꯣ, ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ꯫ ꯑꯩ ꯅꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ, ꯍꯛꯆꯥꯡꯅ ꯉꯝꯗꯕꯒ꯫ ꯕꯕꯥ, ꯄ꯭ꯂꯤꯖ꯫ ꯏꯆꯥꯊꯣꯏ꯫ ꯎꯄꯥꯏ ꯂꯩꯇꯦ ꯗꯤꯛꯁꯟ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯂꯩꯔꯤꯕ ꯋꯤꯟꯗꯣꯗꯨꯗ ꯊꯣꯛꯄ ꯌꯥꯕ ꯖꯒꯥ ꯀꯟꯅ ꯊꯤꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯣꯝꯗꯅ ꯁꯦꯂꯦꯅ ꯇꯤꯀꯦꯠ ꯂꯧꯔꯨꯔꯕꯒꯤ ꯑꯣꯟꯊꯣꯔꯛꯄꯗ ꯔꯥꯖꯦꯁ ꯔꯤꯀꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯇꯧꯗꯨꯗ ꯔꯤꯀꯤ ꯔꯥꯖꯦꯁꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯉꯥꯅꯨ ꯃꯆꯥꯁꯤ ꯑꯩꯈꯣꯏ ꯎꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤꯅ ꯇꯧꯔꯤꯁꯦ꯫ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤꯔꯣ? ꯁꯦꯂꯦꯅ ꯑꯅꯤꯗꯨꯗ ꯃꯤꯠꯌꯦꯡ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯄ꯭ꯔꯞ ꯆꯦꯛ ꯏꯟ ꯇꯧꯗꯨꯅ ꯃꯦꯇ꯭ꯔꯣ ꯂꯥꯛꯀꯗꯕ ꯂꯥꯏꯟ ꯑꯗꯨꯔꯣꯝꯗ ꯂꯥꯛꯏ꯫ ꯃꯇꯝꯗꯨ ꯄꯨꯡꯁꯨ 11 ꯈꯔ ꯍꯦꯜꯂꯤ꯫ ꯂꯥꯁ ꯃꯦꯇ꯭ꯔꯣꯁꯨ ꯑꯣꯏꯔꯕꯅ ꯁꯦꯂꯦꯅꯥꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯃꯥ ꯈꯛꯇꯃꯛ ꯇꯔꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ꯫ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯡꯗꯒꯤ ꯇꯨꯃꯤꯟ ꯃꯥꯒꯤ ꯍꯛꯆꯥꯡꯅ ꯁꯣꯛꯂꯛꯄꯗꯨꯗ ꯁꯦꯂꯦꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯈꯨꯠꯂꯩ ꯊꯨꯅ ꯔꯥꯖꯦꯁꯅ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯕꯅ ꯁꯦꯂꯦꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗ ꯂꯩꯃꯥꯏꯗꯨꯗ ꯅꯤꯡꯒꯥꯡ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯊꯝꯃꯣ ꯔꯥꯖꯦꯁ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯩꯕꯨ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯌꯨ꯫ ꯔꯥꯖꯦꯁ ꯐꯝꯊꯗꯨꯅ ꯁꯦꯂꯦꯅꯥꯒꯤ ꯃꯥꯏ ꯃꯄꯥꯗ ꯅꯛꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯪ ꯃꯅꯝ ꯅꯝꯗꯨꯅ ꯆꯤꯡꯏ꯫ ꯚꯥꯏ, ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯁꯤ ꯍꯧꯖꯤꯛꯐꯥꯎ ꯃꯌꯥꯛ ꯍꯟꯊꯔꯝꯗ꯭ꯔꯤ꯫ ꯂꯩꯅꯝꯁꯤꯒꯤ ꯃꯒꯨꯜ ꯍꯦꯟꯅ ꯁꯔꯨꯛ ꯍꯥꯞꯄꯛꯄꯒꯨꯝ꯫ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯝꯕꯗꯒꯤ ꯔꯥꯖꯦꯁ ꯈꯨꯠ ꯌꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯁꯦꯂꯦꯅꯥꯒꯤ ꯃꯥꯏ ꯃꯤꯠ ꯍꯛꯆꯥꯡ ꯁꯤꯟ ꯊꯨꯡꯅ ꯃꯊꯪ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯦꯛꯇ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯩ ꯌꯥꯔꯒꯦ, ꯅꯣꯏꯅ ꯍꯥꯏꯕ ꯑꯩ ꯌꯥꯒꯦ꯫ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯔꯥꯖꯦꯁ ꯔꯤꯀꯤꯗ ꯌꯦꯡꯗꯨꯅ ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯚꯥꯏ ꯔꯤꯀꯤ, ꯁꯤꯃꯁꯨ ꯌꯥꯔꯒꯦ ꯍꯥꯏꯔꯤꯅꯦ ꯀꯝꯗꯧꯕ? ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯚꯥꯏ, ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯁꯦꯐ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯔꯥꯖꯦꯁ ꯁꯦꯂꯦꯅꯥꯒꯤ ꯄꯥꯝꯕꯣꯝꯗ ꯇꯞꯅ ꯊꯦꯡꯗꯨꯅ ꯂꯥꯛꯄꯗ ꯊꯕꯥꯛ ꯃꯄꯥꯗ ꯁꯣꯛꯀꯦ ꯇꯧꯔꯛꯄꯗꯨꯗ ꯁꯥꯎꯅ ꯀꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯦꯂꯦꯅꯥꯅ, ꯂꯨꯗꯕ ꯅꯔꯝꯆꯠ, ꯉꯁꯤꯁꯨ ꯍꯪꯂꯝꯗ꯭ꯔꯤ꯫ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯑꯇꯣꯞꯄꯗ ꯅꯪꯅ ꯇꯧꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯐꯖꯅ ꯍꯥꯏꯖꯕꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯄꯨꯂꯤꯁ ꯇꯥꯛꯇꯨꯅ ꯅꯪꯕꯨ ꯐꯥꯍꯟꯕ ꯉꯝꯗ꯭ꯔꯕ ꯌꯦꯡꯉꯨ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ꯫ ꯔꯥꯖꯦꯁ
Selenagi lukhamduda tap paiduna samdu kanna siki. Usitana noklaga Selenagi mai mapada kahena naksinduna mayakrak siksinadun hairei. Fazana haibada yadrabanina nangsu nasedona. Aigi khutta loiba tabani ha. Thongna yam phaini nangde. Ha. Hojik aina nangbu pharaga pukibada kanana kari haiba ngamdori. Jingduna pariba Rajestagi satoknaba kana hotnei Selena. China duna khangba ngamdraduna lepa leita mapi sinthaduna nupani duda yengi. Rigina bai. Matam lauruisi mina di pharak darni. Tanda phangingai sida thoknaba tausi. Rajesh Selenagi maiduna paibui nanbui sanaduna jinbalna duda khutna soktuna mage pama phangnabu hotnaringai talaktuda khanghauduna. Rikina uptuna tarakpaduda yenglubada nanghaude sapu kana khongpakna kaurakpa. Dixon sauna sangsinduna nupanidu mathang khut thaba hawi. Laimaidu uptuna tariba Rajesh ki khut saduda netuna suru naisili. Nongsagumna thawro mit aniduna sor fuina tariba Rajesh da ngangsang nganglaba mituna yengduna hairei Dixon. Leirang salabadi khoimun ini hongna sani. Aduba leirang adugi manakta kana lei haibadi nangna khangni. Nakhut changi hotnaramliba leirang asibu seksina sena jariba mapu lei haibasi nangna khanghaudaba nangi laibak thibani. Kaishu laitaba nanggumana nakhutna soke China phangna mapi sinthalambadi aigi haksangna soklakpaga chap manai. Nang masisu nangna khangde. Hairaga sapu kanna mamaiduda kinna thindali. Ina pumyom yomlaba Rajesh ki maiduda pendi haibagum hanjin thinjili. Thongnayam pharini nang. Mikuk khragi mangdadi aphau saramlaga hausikna karigi tadun leiri. Aigi nungsibabu ifamdagi munduna aigi thawai oiribi mahakbu setuna pugi thaurangliba nangbu aina hingna thambadi oithoktabani. Selena aigi mabu aigi ifamdagi kanamtana munduna puba ngamloi. Mungi haiduna lakpa khudingmak thawai setuna manghanba ngamba Dixon ni haiba nangna khangde. Sir, khonjalduda Dixon tung onthoktuna yengloi. Lairamliba security singduda Rajesh Rikibu sinaduna puhankri. Kina masapumba tasinduna laimaida phamliba Selenagi nakta sangsinduna wangangda mathanungda setna konsinbi Dixon.